ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 49 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ। ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ, ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ। ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯈ꯭ꯔꯦ, ꯀꯦꯇꯤꯀꯠ ꯂꯣꯝꯗꯅ ꯏꯒꯤꯜ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯇꯨꯅ ꯀꯦꯇꯤꯀꯠꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯂꯦꯒꯔꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯕꯗꯒꯤ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯑꯝꯃꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯈꯤꯗꯨꯅ ꯃꯌꯥꯝꯁꯤꯕꯨ ꯂꯨꯆꯤꯡꯉꯝꯃꯤꯕ ꯏꯒꯤꯜꯕꯨꯗꯤ ꯐꯥꯍꯧꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯆꯠꯊꯕꯗ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯌꯥꯊꯪꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ। ꯋꯦꯁꯦꯛꯁꯇꯁꯨ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯁꯨ ꯔꯦꯒꯅꯔꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯊꯦꯡꯒꯥꯏꯅꯅꯕ ꯂꯥꯛꯄꯗ ꯃꯈꯣꯡ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯕꯔꯒꯤ ꯄ꯭ꯂꯥꯟꯗꯒꯤ ꯑꯦꯊꯜ ꯍꯣꯏꯁꯤ ꯁꯥꯟꯅꯕꯤꯗꯨꯅ ꯑꯦꯊꯜꯁꯨ ꯌꯥꯝ ꯁꯥꯎꯅ ꯕꯤꯌꯣꯟ ꯍꯣꯏꯒ ꯋꯥꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯟꯗꯨꯅ एपिसोड ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ। मधुगी मखा एपिसोड 49 असिगी अहानबा सिन असिदा वेसेक्स की निंगथौ एगबात की कोनुंगदगी हौरे। सिनसिदा मखोगी पास्टर असि एगबात की मनाक्ता लागरी, अदुबु महांगना एगबात की मनाक्ता जंगक्तुन येंगलुददी एगबात असि अंगावबगी मतौगुम महाकी निंगथौगी सिंहासन असिदा फावबा फमदना लैमाइदा फमथादुना उंगदुना लेरमली। ngasiगी निंगथौ एगबात की मओंगसि उबदा मखोगी पास्टर असिनासु अंगकपमा फावरे। मसिदगी सिनसि होंखिदुना एथेलवुफना लान तौरिबा जगा अदुदा मुग लागली। मसिदा उरिबा सिन असिना ममांगी एपिसोड 48 की अरोइबा सिनदा उखिबा सिन अदुनी। एथेलसी बियोन होय तमना हंदुना चलबसु आइबर होय फ्रुकी होय थेंगनगदबा लैबना बियोन होयना थातुना लैरिबा मफम असिदा मनाइसिंगदा लानगी याथंग लाउथोक्तुना मखोयगी सगोनसिंगसि कन थौजनरगली। मसिदा बियोन होयनादी हाना प्लान तौदुना थमलबनिना साइटगी लानमी खरना तेन मयाम कापसलक्तुना एथेलगी मी कयामसु हाली, अदु एथेलसु हनबा लैतना बियोन होयदा अदुमक थौजलगली। बियोन होयसु टाइमिंग अमा येंगदुना सुम लेपतुना लेरमलगा बियोना महाकी लानमिसिंगसिसु चेंसल्लो हाइदुना याथंग पीखरे। मसिदगी ट्रुप अनी सि चेंसनदुना फजरबा येंगबदा मिट पेलबा फाइट अमा तौखरे। वार असि सिरिजसिगी अहौबददी मी मसिंगसिंगसि अदुमक यामदना तौरमनी, अदुबु हौजिक्ति अचौबा लानफम हाइबदु ओइरे। मसिदा बियोनसु ममांग थादुना चेंसल्लगा मपागी मिंखैबु सोन्दुना मार्शिया अमदी वेसेक्सकी लानमी कयाम हाली। उबा होय बिशक होयसु बियोनगी मतुंग इन्नदुना मपागी लमन खुंबासि मपुंग फाना ngamnaba kanna honari। सोमदना एथेलवुफसु सगोन असि तोंगदुना माना अंगंबी थाकता लेबासिबु ngangnaba kanna honari। अदुबु अवांगलंगी मिसिंग असिना साथीबे हेंजलकपदगी अमदी रेगनरगी लमन खुमनिंगबगी खौरांगबसिना हेनबदगी सीबा नाबा खंगदना थौना फाना थेंगनरकपसिदा एथेलगी लानमिसिंगसि मयेंग सुम तारगली। एथेलसु सगोन असि तोंगदुना मीजे सुम हालमबदगी बियोनगी लानमी अमना चोंगसलक्तुना सगोनसिदगी चिंगथखरे। एथेलसु लैमाइसिदा उपतुना तारी। सोमदना हेरलगा अब्दुलगा मचिमिनाव असिसु लानफमददी बियोन होयगा लाकमिनबनिना यानद्रबसु मखोयना लाक्लिबा मथौसि मपुंग फाना दुमक पांगथोकली। सोमदना एथेलसि लैखोमरा असिदा बियोनगी लानमी कयामगा फाइट तौरी। हौजिक मसासि वाबनासु लोइरे। मांगना माइगै सुम लैदुना येंगपदा महाकी लानमिसिंगसि मयेंग सुम तारकपसि महाकी ममित्ता उरे। लानफम असिसु मखोयना माइथीरगनि हाबसि महाकना खंगले। एथेलना मथवाइसि वाना मयुमदा हनगदबा माइगै सोमदा येंगलुबदा आइबर अमदी फ्रोकीना लुचिंगबा मनिंगलोमदा लैहौबा लानमिसिंग असिसु मफमसिदा यौसलगले। मसिदगी उपाय लेरोय खंगबदगी एथेलना मागी लानमिसिंग असिदा नसाना नथवाइदु हिंगनबा होटनाजरो हाइदुना मासु सगोन तोंखत्तुना मफमसि थादोक्तुना चेनख्रे। मखोयगी लानमिसिंगसिसु एथेलगी मतुंग इन्नदुना अमदी माना हिंगनबा मफमसि थादोक्तुना उमंगसिंगसिदा फाउजनदुना चेनख्रे। चेनबा नंगहौद्रबा मी कयाबसु बियोन होयगी लानमीना तानादुना हाली। एथेलगी लानमिसिंगसि चेनखिबदगी बियोनगी लानमिसिंगसि लाउखोंदुना हराउ तयाम फोंदोक्तुना लेहौरी। उबागा बिशकसु कोनादुना मचिमनाउसि हराउ तयाम फोंदोक्ली, अदुगा हेरलगा अब्दुलगसु मचिमनाउसि हराउ तयाम फोंदोक्ली। सिगत अमदी आइबर मखोयचु मपागी लमन खुंबा ngamlani हाइदुना हराउबा फोंदोक्ली। अदु बियोनदी मयामना हराउजरबसु महाक्ति हराउबा करिमता फाउदी। मचिमनाउ मनाउपा मरीना हराउ तयाम फोंदोक्लिबा मफमसिदा चंगसलक्तुना नोइना मसिदा अदुयाम हराउ तयाम फोंदोक्लिबा करिगिनो अखोयगी पांदमदु मसिदा मपुंग फाबा नत्रि हाइदुना मचिमनाउचिंगसिदा nganglakli। मसिदगी सिनसि होंखिदुना लानफमदगी माइथीदुना चेलक्लबा एथेल अमदी महाकी हिंगौरबा लानमी खरासि मखोयगी कोनुंग तमना मुक थौजलगली। एथेलना हौजिक मथा याम साना मपा एगबात की मनाक्ता फिंगना चंगसनख्रे। एगबाती महाकी सिंहासन असिदा उंगदुना अदुमक फमदुना लेरमली। जुदितसु एथेल लाकपा असिदा मचानपा अनिसि पुदुना थोरगली। एथेलना मपादा अखोय हौजिक लाक्लिबसि लानफमदगी माइथीदुना लाक्लिबनी, मखोय मफमसिदा याम थुना यौसलक्लगनी। अदुना जुदित बाबा अखोय हौजिक मफमसि थादोक्तुना याइफगदबा मफम अमा थियौबना फगनी। मसि नतबा अखोयदा हौजिक उपाय अमता लैत्रे। जुदितसु याम पाखना मचा अनिसिबु पुदुना अई पोचै खरा योमसलुगे हाइदुना चतख्रे। अदुबु एगबाती मथंदा अदुमक उंगदुना फमलगा लैरी। मपागी मओंगसि उबदा एथेलना बाबा नंगदी अइना हारिबसि ताबीदबरा, अखोय हौजिमक चत्रबा यादबनी हाइरी। मपा एगबाना
ꯑꯩꯗꯤ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅ ꯕꯕꯥ ꯅꯪꯅ ꯑꯣꯏꯔꯤꯕꯁꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃꯕꯨ ꯑꯩꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯕꯁꯤ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯗꯇꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯦꯊꯜꯅ ꯃꯈꯥ ꯇꯥꯗꯨꯅ ꯕꯕꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯌꯨ, ꯕꯕꯥꯅ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯅꯤꯡꯊꯧꯅꯤ, ꯅꯤꯡꯊꯧ ꯑꯃꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯥꯡꯖꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯂꯒꯅꯤ, ꯑꯗꯨꯅ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯃꯁꯤꯒꯤꯗꯃꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ, ꯃꯗꯨꯒꯤꯗꯃꯛ ꯄꯥꯁꯇꯔ ꯑꯗꯨ ꯀꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯑꯦꯛꯕꯥꯔꯗꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯜꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯒꯤ ꯃꯅꯥꯛꯁꯤꯗ ꯐꯝꯊꯗꯨꯅ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯕꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯟꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯑꯃꯨꯛ ꯃꯆꯥꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯕꯕꯥꯕꯨ ꯊꯥꯖꯧ, ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯅ ꯆꯠꯂꯨ ꯄꯥꯁꯇꯔ ꯑꯗꯨ ꯀꯧꯔꯨꯔꯣ, ꯃꯇꯝ ꯈꯤꯖꯤꯛ ꯂꯩꯔꯤꯉꯩꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯝꯆꯥꯁꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯦꯊꯜꯁꯨ ꯃꯄꯥꯒꯤ ꯋꯥ ꯑꯁꯤ ꯀꯛꯄ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯗꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯗꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯗ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯤꯛꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯗ ꯅꯪꯅ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯋꯦꯁꯦꯛꯁ, ꯃꯥꯔꯁꯤꯌꯥ, ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ, ꯀ꯭ꯔꯥꯎꯟꯋꯥꯜ ꯑꯃꯗꯤ ꯕꯤꯠꯋꯥꯟꯗꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯅꯆꯥ ꯑꯦꯊꯜꯕꯨꯛꯇ ꯄꯤꯊꯣꯛꯄꯁꯤ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯃꯆꯥ ꯑꯦꯊꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯋꯥꯁꯛꯇꯨꯅ ꯏꯁꯥꯅ ꯌꯥꯅ ꯈꯨꯕꯝ ꯑꯁꯤ ꯄꯤꯊꯣꯛꯆꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯄꯥꯁꯇꯔ ꯑꯁꯤꯅ ꯉꯁꯤ ꯅꯁꯥꯃꯛꯅ ꯑꯌꯥꯕ ꯑꯁꯤ ꯄꯤꯔꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗ ꯂꯩꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯑꯦꯊꯜꯗ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯊꯜꯗ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯎꯟꯁꯤꯡꯁꯤ ꯑꯦꯛꯕꯥꯔꯗꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯦꯊꯜꯗ ꯎꯞꯄꯤꯗꯨꯅ ꯉꯁꯤꯗꯒꯤ ꯑꯦꯊꯜ ꯅꯪꯅ ꯅꯪꯒꯤ ꯕꯕꯥꯅ ꯀꯣꯜꯂꯝꯕ ꯂꯝꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ, ꯏꯅꯤꯡꯊꯧ ꯑꯦꯊꯦꯜꯋꯨꯜꯐ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯦꯊꯜꯁꯨ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯏꯅꯤꯡꯊꯧ ꯀꯧꯔꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ꯫ ꯄꯥꯁꯇꯔ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄꯤꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯦꯊꯜꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯜꯁꯨ ꯃꯄꯥ ꯑꯦꯛꯕꯥꯔꯗꯀ ꯂꯦꯡꯒꯣꯟꯅꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯁꯨ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯄꯨꯈꯤꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯃꯆꯥꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯁꯥ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯖꯧ, ꯑꯗꯨꯒ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ, ꯅꯪꯅ ꯍꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯁꯥꯁꯟ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯁꯤꯗ ꯕꯣꯔ ꯄꯤꯔꯤ꯫ ꯑꯦꯊꯜꯅꯁꯨ ꯃꯄꯥꯗ ꯋꯥꯁꯛꯇꯨꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯃꯃꯧ ꯖꯨꯗꯤꯠꯇ ꯑꯃꯨꯛ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈꯤꯕꯅꯤ, ꯃꯁꯤꯗ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯀꯔꯤꯝꯇ ꯂꯩꯒꯅꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯒꯅꯨ, ꯃꯈꯥ ꯇꯥꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯟꯕ ꯂꯣꯏꯔꯦ, ꯅꯈꯣꯏꯗꯤ ꯂꯩꯔꯨ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ, ꯅꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯧꯁꯤꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯖꯨꯗꯤꯠꯅꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯖꯔꯤ꯫ ꯑꯦꯛꯕꯥꯔꯗꯅ ꯃꯁꯨ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯑꯦꯜꯐ꯭ꯔꯦꯗ ꯅꯪꯒꯤ ꯂꯥꯏꯕꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯉꯁꯤꯗꯒꯤ ꯌꯥꯠꯄ ꯍꯧꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯇꯌꯥꯔꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯝꯁꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯅꯤꯡꯊꯧꯗꯒꯤꯁꯨ ꯇꯝꯒꯗꯕꯅꯤ, ꯏꯆꯝ ꯆꯝꯕ ꯃꯤꯗꯒꯤꯁꯨ ꯇꯝꯒꯗꯕꯅꯤ, ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯤꯗꯒꯤꯁꯨ ꯇꯝꯒꯗꯕꯅꯤ, ꯕꯤꯈ꯭ꯌꯥꯅꯤꯗꯒꯤꯁꯨ ꯇꯝꯁꯤꯟꯒꯗꯕꯅꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯄꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯅ ꯄꯨꯄꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯨꯅꯁꯨ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯗꯨꯅ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯀꯥꯎꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯁꯨ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ, ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯨꯁꯤꯡꯁꯤꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯖꯨꯗꯤꯠꯁꯨ ꯃꯄꯨꯒ ꯃꯁꯨꯒꯒꯤ ꯃꯑꯣꯡꯁꯤꯗ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯊꯜꯅ ꯃꯄꯥ ꯑꯦꯛꯕꯥꯔꯗꯇ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯔꯗꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯇꯝ ꯌꯥꯝ ꯂꯩꯇ꯭ꯔꯦ, ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯁꯨ ꯂꯥꯏꯔꯤꯛ ꯈꯔ パꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯛꯕꯥꯔꯗꯅ ꯉꯁꯤꯗꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏꯅꯤꯁꯨ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯕꯤꯗꯥꯏ ꯄꯤꯁꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯁꯤꯅꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯇꯣꯞꯄ ꯄꯥꯁꯇꯔ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯁꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯦꯛꯕꯥꯔꯗꯇ ꯑꯩꯅ ꯖꯒꯥ ꯑꯃꯠꯇꯗꯁꯨ ꯆꯠꯄ ꯇꯧꯔꯣꯏ, ꯁꯦꯡꯂꯕ ꯏꯁꯣꯔꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝꯁꯤꯗ ꯑꯪꯒꯨꯔꯅ ꯁꯨꯡꯕ ꯍꯥꯎꯔꯕ ꯌꯨ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯃꯁꯤꯕꯨ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯅꯤꯡꯗꯦ, ꯃꯈꯣꯏꯗꯤ ꯃꯁꯤꯒꯨꯝꯕ ꯑꯍꯥꯎꯕ ꯃꯍꯥꯎ ꯂꯩꯔꯕ ꯌꯨ ꯑꯁꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯛꯆꯄꯣꯠꯇ꯭ꯔꯤ, ꯑꯩꯗꯤ ꯅꯪꯒ ꯑꯗꯨꯃꯛ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅꯁꯨ ꯑꯁꯣꯝꯗ ꯃꯄꯥꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯊꯧꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗꯅ ꯑꯦꯛꯕꯥꯔꯗꯀ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯄꯥꯁꯇꯔ ꯑꯁꯤꯒ ꯃꯆꯥꯁꯤꯡꯁꯤꯕꯨ ꯕꯤꯗꯥꯏ ꯄꯤꯗꯨꯅ ꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯛꯕꯥꯔꯗꯀ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯒ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤꯗ ꯌꯨꯁꯤꯡꯁꯤ ꯊꯛꯃꯤꯟꯅꯗꯨꯅ
ꯃꯍꯥꯎ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯄꯔꯦꯡ ꯁꯥꯅ ꯄꯨꯂꯞ ꯂꯦꯞꯂꯒ ꯀꯣꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯒ ꯕꯤꯌꯣꯟꯅ ꯆꯦꯟꯁꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯃꯈꯣꯏꯁꯤ ꯀꯣꯅꯨꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯃꯐꯝꯁꯤꯒꯤ ꯃꯦꯟ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯜꯂꯨꯕꯗꯗꯤ ꯃꯐꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯖꯒꯥ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯁꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜ ꯑꯃꯗꯤ ꯍꯥꯕꯗꯨꯜꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯈꯔꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗꯕꯗꯒꯤ ꯍꯦꯔꯜ ꯑꯃꯗꯤ ꯍꯥꯕꯗꯨꯜꯅ ꯊꯣꯛꯂꯛꯇꯨꯅ ꯕꯤꯌꯣꯟ ꯍꯣꯏꯗ ꯃꯐꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥꯝꯁꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯨꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯒꯠ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯟꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯗꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯥꯁꯤꯡꯁꯤꯗ ꯃꯩ ꯊꯥꯒꯠꯂꯛꯄꯒꯤ ꯃꯩꯈꯨꯁꯤꯡꯁꯤꯅꯗꯤ ꯃꯐꯝꯁꯤꯗ ꯆꯪꯁꯟꯕꯁꯨ ꯍꯧꯔꯛꯂꯤ꯫ ꯑꯦꯛꯕꯥꯔꯅꯁꯨ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤ ꯌꯧꯔꯛꯂꯦ ꯈꯪꯕꯗꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯁꯤ ꯅꯣꯝꯂꯞ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯔꯣꯝꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯤ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯎꯕ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯂꯣꯏꯅ ꯍꯣꯟꯇꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯣꯟꯗꯤ ꯃꯐꯝ ꯑꯃꯗ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗ ꯃꯩꯈꯨ ꯃꯌꯥꯝ ꯐꯥꯎꯖꯜꯂꯛꯄꯁꯤꯗ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃ ꯐꯥꯎꯗꯨꯅ ꯌꯨ ꯉꯥꯎꯔꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯔꯒꯤ ꯃꯑꯣꯡꯁꯤꯗ ꯄꯥꯁꯇꯔ ꯑꯁꯤꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯟꯁꯤꯗ ꯕꯤꯌꯣꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯂꯧꯅꯔꯤꯉꯩ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯔꯤꯉꯩ ꯑꯦꯛꯕꯥꯔ ꯑꯁꯤ ꯌꯨ ꯉꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯦꯛꯕꯥꯔ ꯎꯕꯗ ꯃꯌꯥꯝꯁꯤꯅꯗꯤ ꯃꯁꯛ ꯈꯪꯗꯕ ꯌꯥꯎꯕꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯛꯕꯥꯔꯁꯨ ꯃꯤꯔꯛꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯨꯛꯈꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯁꯜꯂꯛꯂꯤ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯑꯦꯛꯕꯥꯔꯗ ꯀꯣꯏꯁꯟꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯁꯟꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯦꯛꯕꯥꯔꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯄꯁꯤ ꯕꯤꯌꯣꯟꯅꯁꯨ ꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯦꯛꯕꯥꯔꯗ ꯇꯦꯟ ꯀꯥꯞꯁꯟꯒꯦ ꯇꯧꯕ ꯑꯁꯤꯗ ꯕꯤꯌꯣꯟꯅ ꯈꯥꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯊꯣꯛꯂꯛꯏꯕ ꯅꯤꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯨꯔꯨ ꯉꯪꯅꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯑꯦꯛꯕꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯔꯣ, ꯊꯣꯛꯂꯛꯏꯕ ꯅꯤꯄꯥ ꯑꯁꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔ ꯍꯥꯏꯕꯗꯨꯅꯤ꯫ ꯕꯤꯌꯣꯟꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯄꯗ ꯃꯌꯥꯝꯁꯤꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯔꯅꯁꯨ ꯕꯤꯌꯣꯟꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯄꯥꯏꯔꯛꯇꯨꯅ ꯔꯦꯡꯅꯔꯒꯤ ꯃꯆꯥ ꯑꯍꯟꯅꯤꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯐ꯭ꯂꯣꯀꯤꯒ ꯕꯤꯁꯛꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯤꯅ ꯃꯐꯝꯁꯤꯗ ꯃꯩ ꯊꯥꯗꯨꯅ ꯁꯨꯝ ꯆꯪꯉꯛꯂꯒ ꯑꯦꯛꯕꯥꯔꯒ ꯄꯥꯁꯇꯔꯒꯅ ꯂꯩꯔꯝꯕ ꯀꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯕꯨ ꯉꯥꯛꯑꯝꯃꯤꯕ ꯂꯥꯟꯃꯤ ꯑꯅꯤꯁꯤꯗꯤ ꯐ꯭ꯂꯣꯀꯤꯒ ꯕꯤꯁꯛꯀꯅ ꯂꯥꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯁꯤꯗꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯏꯁꯣꯔ ꯅꯪꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯈꯣꯏꯗꯤ ꯃꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯕꯤꯁꯛꯅ ꯑꯃꯨꯛ ꯆꯦꯟꯁꯟꯗꯨꯅ ꯊꯥꯡꯅ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯄꯥꯁꯇꯔꯁꯤꯁꯨ ꯃꯆꯤꯟꯗ ꯂꯥꯏ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯜꯒꯥ ꯑꯁꯤ ꯃꯍꯥꯛꯅ ꯌꯣꯛꯆꯔꯤꯕ ꯁ꯭ꯄꯦꯟꯗꯒꯤ ꯄꯣꯔꯛꯈꯤꯕ ꯑꯉꯥꯡ ꯇꯥꯅꯥꯔꯣꯁ ꯑꯗꯨꯒ ꯏꯁꯩ ꯉꯪꯗꯨꯅ ꯀꯣꯅꯨꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯩ ꯆꯥꯛꯂꯕ ꯎ ꯑꯃ ꯇꯥꯁꯜꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯍꯦꯜꯒꯥꯅ ꯀꯟꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯌꯣꯛꯂꯤꯕ ꯑꯉꯥꯡ ꯇꯥꯅꯥꯔꯣꯁ ꯑꯁꯤꯅ ꯃꯈꯨꯠꯇ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯇꯨꯅ ꯍꯦꯜꯒꯥꯒꯤ ꯃꯉꯛꯁꯝꯁꯤꯗ ꯈꯣꯡꯂꯩ ꯊꯨꯅ ꯊꯤꯟꯖꯜꯂꯛꯈ꯭ꯔꯦ꯫ ꯍꯦꯜꯒꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯁꯣꯔꯤ ꯑꯁꯤꯅ ꯃꯊꯕꯥꯛꯇ ꯊꯤꯟꯖꯟꯖꯗꯨꯅ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯍꯦꯜꯒꯥꯁꯤ ꯌꯥꯝꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯉꯥꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕꯗꯒꯤ ꯃꯁꯥꯁꯤ ꯁꯨꯝ ꯁꯣꯟꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯈꯔ ꯇꯥꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯍꯦꯜꯒꯥ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯃꯊꯕꯥꯛꯇ ꯁꯣꯔꯤ ꯑꯃ ꯌꯨꯡꯖꯟꯗꯨꯅ ꯃꯐꯝꯁꯤꯃꯛꯇꯗ ꯁꯤꯔꯒ ꯂꯩꯔꯝꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯍꯦꯜꯒꯥꯁꯨ ꯋꯥꯁꯤꯗꯤ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯐ꯭ꯂꯣꯀꯤ ꯈꯛꯇ ꯀꯧꯗꯨꯅ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯔꯣꯏꯕꯗ ꯍꯦꯜꯒꯥꯅ ꯑꯔꯣꯏꯕꯤ ꯄꯥꯡꯒꯟ ꯄꯨꯊꯣꯛꯇꯨꯅ ꯐ꯭ꯂꯣꯀꯤꯗ ꯐ꯭ꯂꯣꯀꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒꯅꯨ, ꯑꯩꯒꯨꯝꯅ ꯑꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒꯅꯨ꯫ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯑꯃꯗꯤ ꯅꯪꯒꯨꯝꯕꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯍꯦꯜꯒꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯌꯥꯝ ꯀꯞꯇꯨꯅ ꯍꯦꯜꯒꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯐꯝ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯍꯥꯟꯅ ꯇꯧꯗꯨꯅ ꯊꯝꯂꯕ ꯀꯣꯝ ꯑꯃꯗ ꯍꯦꯜꯒꯥꯕꯨ ꯅꯤꯡꯊꯤꯅ ꯊꯝꯂꯒ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯄꯤꯗꯨꯅ ꯍꯦꯜꯒꯥꯕꯨ ꯃꯐꯝꯁꯤꯃꯛꯇꯗ ꯐꯨꯝꯖꯟꯕꯤꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯍꯦꯜꯒꯥ ꯑꯩꯁꯨ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯞꯆꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯦꯜꯒꯥꯅ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯐ꯭ꯂꯣꯀꯤꯅ ꯀꯞꯆꯕꯁꯤ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯁꯤ ꯁꯔꯪ ꯃꯅꯨꯡ ꯑꯃꯗ ꯍꯥꯞꯆꯟꯗꯨꯅ ꯌꯥꯡꯈꯠꯂꯒ ꯊꯝꯃꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯁꯤ ꯋꯥ ꯑꯃ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯒꯗꯕꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯁꯤꯗ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ? ꯃꯍꯥꯛꯁꯨ ꯑꯦꯂꯥꯗ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯃꯛ ꯍꯥꯠꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯥꯜ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯣꯏꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯅꯤꯡꯊꯧ ꯑꯦꯂꯥꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯕꯨ ꯕꯂꯤ ꯇꯧꯅꯕꯒꯤꯗꯃꯛ ꯄꯤꯊꯣꯛꯈꯤꯕꯅꯤ, ꯃꯁꯤ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ, ꯂꯣꯏꯅ ꯚꯥꯞ ꯇꯥꯏ, ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡꯁꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯔꯛ ꯃꯔꯛꯇ ꯏꯁꯥꯗ ꯐꯥꯎꯕ ꯏꯍꯨꯜꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯐꯒꯗꯕ ꯊꯕꯛꯁꯨ ꯐꯠꯇꯕꯗ ꯑꯣꯟꯊꯣꯛꯄ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯏ, ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯗꯤ ꯇꯨꯡꯗ ꯌꯥꯏꯐꯒꯗꯕꯗꯨꯅꯤ꯫ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯂꯧꯍꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯅꯣꯛꯁꯜꯂꯛꯇꯨꯅ ꯅꯪꯅ ꯈꯟꯖꯔꯤꯕꯁꯤ ꯅꯪꯁꯤ ꯀꯣꯛ ꯌꯥꯝꯅ ꯂꯩ ꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯦꯛꯕꯥꯠꯄꯨ ꯍꯥꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤꯃꯨꯛ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯌꯦꯛꯅꯕ ꯂꯝꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯣꯏꯅꯣ? ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯦꯛꯕꯥꯠꯄꯨ ꯃꯐꯝꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯂꯒ ꯊꯪꯅꯕ ꯂꯝꯁꯤꯡ ꯑꯁꯤꯗꯁꯨ ꯑꯦꯇꯦꯛ ꯇꯧꯁꯟꯗꯨꯅ ꯂꯨꯠꯄꯥꯠ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝꯁꯨ ꯂꯩꯔꯔꯣꯏ, ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯈꯤꯇꯪ ꯇꯞꯊꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯥꯝꯃꯝꯕꯗꯤ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯄꯗꯨ ꯅꯠꯇꯦ, ꯃꯐꯝꯁꯤꯗ ꯂꯝ ꯈꯔ ꯄꯥꯝꯃꯝꯕꯅꯤ, ꯃꯁꯤꯗ ꯈꯨꯡꯒꯪ ꯑꯃ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯅꯣꯏꯅꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯐꯣꯜ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯍꯣꯏ, ꯑꯩꯈꯣꯏꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯁꯨ ꯑꯩꯈꯣꯏ ꯕꯕꯥ ꯔꯦꯒꯅꯔꯒꯤ ꯃꯈꯨꯠ ꯆꯟꯗꯨꯅ ꯂꯩꯇꯦ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯃꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯁꯤꯒꯠꯇ ꯑꯣꯟꯁꯜꯂꯛꯇꯨꯅ ꯅꯪꯒꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯣꯠ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯁꯤꯒꯠꯅ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯁꯤꯒꯠꯀꯤ ꯋꯥꯐꯝꯁꯤꯗ ꯑꯥꯏꯚꯔꯁꯨ ꯉꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ? ꯅꯪꯅꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕ? ꯁꯤꯒꯠꯅ ꯑꯃꯨꯛ ꯍꯣꯏ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯉꯤ, ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯁꯨ ꯅꯤꯡꯊꯧ ꯑꯦꯂꯥꯗ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯒꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯅꯤ, ꯕꯤꯌꯣꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯧꯁꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯅꯤ, ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯕꯥ ꯑꯣꯏꯔꯝꯕ ꯔꯦꯒꯅꯔꯅ ꯄꯥꯝꯂꯝꯕ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯅ ꯔꯥꯏ ꯑꯃ ꯇꯥꯟꯅꯕ ꯉꯝꯗꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯔꯦꯡ ꯂꯦꯡꯉꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯅ ꯑꯦꯛꯕꯥꯠꯇ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯗ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯑꯩꯅꯁꯨ ꯇꯥꯔꯦ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯋꯥ ꯈꯔ ꯐꯣꯡꯗꯣꯔꯛꯀꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯕꯕꯥ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯤ, ꯃꯍꯥꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯁꯨꯅꯤ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯝꯕꯗꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃ ꯂꯩꯕꯗꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯨꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯍꯣꯏ, ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ, ꯑꯩꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ, ꯃꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩꯅ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯅꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ, ꯂꯝꯗꯝꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯡꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩ ꯈꯛꯇꯅ ꯅꯣꯏꯗ ꯃꯐꯝꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯍꯛ ꯑꯗꯨ ꯄꯤꯕ ꯉꯝꯃꯤ꯫ ꯑꯩꯅ ꯅꯣꯏꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯕ ꯑꯦꯡꯒ꯭ꯂꯤꯌꯥ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯍꯟꯕ ꯑꯗꯨ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯗꯨ ꯌꯥꯝ ꯆꯥꯎꯕ ꯂꯝꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤꯗ ꯀꯅꯥꯝꯇꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯄ ꯉꯝꯒꯗꯕ ꯂꯩꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯅꯤ, ꯃꯗꯨꯅ ꯃꯐꯝꯗꯨꯒꯤ ꯂꯝ ꯍꯦꯜꯂꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯀꯤꯍꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯟꯕ ꯌꯥꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯅꯈꯣꯏꯗ ꯄꯤꯕ ꯉꯝꯕ ꯑꯣꯐꯔꯅꯤ, ꯃꯇꯥꯡꯁꯤꯗ ꯅꯈꯣꯏꯁꯨ ꯈꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯀꯤ ꯋꯥꯐꯝꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯦꯛꯕꯥꯠꯇ ꯅꯪꯅ ꯑꯩꯈꯣꯏꯗ ꯃꯗꯨ ꯄꯤꯕꯒꯤꯗꯃꯛ ꯅꯪꯗꯤ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯇꯨꯝꯊꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯈꯣꯏꯅ ꯌꯥꯔꯀꯥꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯍꯥꯏꯔꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯁꯤꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯄꯥꯟꯁꯤꯗ ꯑꯥꯏꯚꯔꯁꯤ ꯃꯍꯥꯛꯀꯤ ꯍꯦꯝꯂꯦꯠ ꯑꯁꯤ ꯇꯛꯊꯣꯛꯇꯨꯅ ꯑꯃꯣꯠꯄꯁꯤꯡ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫
ꯃꯁꯤꯗ ꯃꯌꯥꯝꯕ ꯑꯍꯟ ꯕꯤꯌꯣꯟ ꯂꯥꯛꯇꯨꯅ ꯑꯩꯅ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯪꯕꯒꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯅ ꯑꯩꯈꯣꯏꯗ ꯂꯝ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯂ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯅꯪꯅ ꯍꯪꯉꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯝ ꯑꯗꯨꯁꯨ ꯂꯧꯒꯗꯕꯅꯤ, ꯂꯧꯐꯝꯁꯨ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯁꯨ ꯁꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯏꯒꯜꯒꯤ ꯃꯤꯍꯥꯠ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯅꯪꯅ ꯑꯦꯛꯕꯥꯔꯄꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯍꯥꯟꯅ ꯂꯦꯞꯄ ꯉꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯑꯩꯅ ꯐꯝꯒꯦꯔꯥ ꯍꯤꯞꯀꯦꯔꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯤ ꯆꯠꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯕꯤꯌꯣꯟꯅ ꯑꯦꯛꯕꯥꯔꯗ ꯑꯩꯈꯣꯏꯅꯁꯨ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯅꯪꯁꯨ ꯁꯤꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯔꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯐꯝꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯅ ꯁꯤꯔꯕꯁꯨ ꯏꯁꯥꯅ ꯄꯥꯝꯖꯅ ꯏꯊꯟꯇ ꯁꯤꯖꯕꯒꯤ ꯑꯌꯥꯕꯗꯨꯝꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯑꯦꯛꯕꯥꯔꯀꯤ ꯋꯥꯐꯝꯁꯤ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯦꯛꯕꯥꯔꯅ ꯕꯤꯌꯣꯟ ꯍꯣꯏꯗ ꯂꯝ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛ ꯆꯦ ꯆꯥꯡꯁꯤꯡꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯀꯌꯥ ꯁꯥꯏꯟ ꯇꯧꯗꯨꯅ ꯉꯁꯤꯗꯒꯤ ꯕꯤꯌꯣꯟ ꯍꯣꯏꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯔꯒ ꯑꯦꯛꯕꯥꯔꯗꯤ ꯕꯤꯌꯣꯟꯗ ꯑꯩꯗꯤ ꯁꯥꯡꯂꯕ ꯂꯝꯁꯥꯡ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯤ ꯑꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤ ꯑꯅꯤꯅ ꯑꯦꯛꯕꯥꯔꯕꯨ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯆꯦ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯄꯥ ꯔꯦꯒꯅꯔꯅ ꯈꯟꯖꯔꯝꯕ ꯑꯗꯨ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯍꯔꯥꯎꯕ ꯐꯥꯎꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯊꯟꯇ ꯍꯦꯜꯒꯥ ꯁꯤꯈꯤꯕꯗꯒꯤ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯁꯨ ꯂꯥꯛꯂꯦ꯫ ꯕꯤꯌꯣꯟꯅ ꯐ꯭ꯂꯣꯀꯤꯗ ꯍꯟꯇꯛ ꯍꯦꯜꯒꯥꯅ ꯂꯩꯈꯤꯗꯕꯁꯤ ꯑꯩꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯕꯤꯌꯣꯟ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯔꯨꯛ ꯈꯔꯗꯤ ꯑꯩꯒꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯏꯆꯥꯅꯨꯄꯤ ꯑꯪꯒ꯭ꯔꯕꯣꯗꯥꯒꯤ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯁꯔꯨꯛ ꯈꯔ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯁꯔꯨꯛ ꯈꯔꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯕ ꯈꯔ ꯑꯗꯨ ꯑꯩꯅ ꯍꯦꯜꯒꯥꯒꯤꯗꯃꯛꯇ ꯈꯥꯛꯇꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯜꯒꯥꯁꯨ ꯍꯧꯖꯤꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯃꯤꯡꯗ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯅ ꯍꯤ ꯑꯃ ꯁꯥꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯇꯣꯡꯗꯨꯅ ꯆꯠꯀꯅꯤ, ꯃꯗꯨꯗ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯏꯁꯤꯡ ꯏꯊꯛꯅ ꯄꯨꯈꯤꯕ ꯂꯝꯕꯤꯗꯨ ꯑꯩꯒꯤ ꯂꯝꯕꯤꯅꯤ, ꯃꯗꯨꯗ ꯊꯨꯡꯒꯗꯧꯔꯤꯕ ꯄꯟꯊꯨꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯣꯏꯔꯒꯦ꯫ ꯐ꯭ꯂꯣꯀꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯂꯒ ꯕꯤꯌꯣꯟꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯒ ꯐ꯭ꯂꯣꯀꯤꯁꯤ ꯆꯠꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯐ꯭ꯂꯣꯀꯤꯕꯨ ꯈꯥꯝꯕ ꯉꯝꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯅꯈꯤꯕ ꯐ꯭ꯂꯣꯀꯤ ꯍꯣꯏꯒ ꯂꯣꯏꯅꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔꯁꯤ ꯕꯤꯌꯣꯟꯅ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯏꯔꯨꯖꯗꯨꯅ ꯇꯤꯡꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯛꯕꯥꯔꯗ ꯕꯤꯌꯣꯟꯅ ꯃꯁꯥꯅ ꯑꯄꯥꯝꯕ ꯈꯟꯅꯕꯒꯤꯗꯃꯛ ꯊꯥꯡ ꯁꯣꯔꯤ 2 ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯔꯅ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯈꯟꯈꯤꯗꯨꯅ ꯃꯐꯝꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯕꯤꯌꯣꯟꯁꯨ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯦꯛꯕꯥꯔꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯁꯤ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡꯁꯤꯗ ꯁꯣꯔꯤꯁꯤ ꯄꯥꯏꯗꯨꯅ ꯇꯞ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯏꯁꯤꯡꯁꯤꯗ ꯐꯝꯈꯤꯕꯒꯨꯝ ꯉꯁꯤꯁꯨ ꯐꯝꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯊꯦꯡꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯁꯇꯦꯟ ꯑꯃꯗꯤ ꯔꯦꯒꯅꯔꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯔ ꯑꯁꯤ ꯁꯣꯔꯤ ꯑꯁꯤꯅ ꯃꯍꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯗꯥꯡꯁꯤꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯦꯟꯊꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯔꯁꯨ ꯃꯁꯥ ꯑꯁꯤ ꯇꯞ ꯇꯞꯅ ꯁꯣꯟꯊꯔꯛꯇꯨꯅ ꯃꯐꯝꯁꯤꯃꯛꯇꯗ ꯑꯗꯨꯝ ꯇꯨꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯒꯤꯗꯃꯛ ꯑꯦꯛꯕꯥꯔꯒꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏꯅ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯃꯌꯥꯝꯁꯤꯗ ꯑꯩ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯂꯥꯡꯉꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯕꯤꯌꯣꯟꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃꯗꯤ ꯅꯝꯊꯕ ꯀꯅꯥꯝꯇꯅ ꯉꯝꯃꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯟꯇꯛ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯌꯥ ꯑꯃ ꯁꯥꯒꯠꯇꯨꯅ ꯃꯤꯔꯝꯁꯤꯗ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯑꯃꯈꯛꯇ ꯅꯠꯇꯅ ꯄꯨꯟꯅ ꯅꯤꯡꯊꯧ 2ꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯅ ꯂꯥꯎꯊꯣꯛꯄꯁꯤꯗ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯄꯥꯝꯖꯔꯝꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯐꯝꯁꯤꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯌꯥꯅꯔꯕ ꯍꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯐꯝꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯕ ꯄꯥꯝꯂꯕꯁꯨ ꯂꯩꯕ ꯌꯥꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯌꯥꯝꯅꯁꯨ ꯂꯧꯕꯤꯍꯧ꯫ ꯃꯐꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯣꯔꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯔꯣꯝ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯗꯕ ꯂꯩ꯫ ꯃꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯖꯤꯟꯒꯗꯕ ꯇꯝꯁꯤꯟꯒꯗꯕ ꯌꯥꯝ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯗꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯍꯧꯒꯅꯤ꯫ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯕꯤꯌꯣꯟꯅ ꯃꯌꯥꯝꯗ ꯌꯨꯁꯤ ꯊꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤ꯫
ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯟꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯥꯟꯃꯤ ꯃꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯍꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯖꯒꯥ ꯂꯝꯁꯤꯡꯗ ꯆꯠꯇꯨꯅ ꯂꯨꯠꯄꯥꯠ ꯇꯧꯕ ꯆꯠꯀꯗꯕꯅꯤ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯈꯟꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯈꯜꯂꯝꯗ꯭ꯔꯒꯁꯨ ꯅꯊꯟꯗ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯤ ꯃꯌꯥꯝꯕ ꯎꯕꯥꯅ ꯑꯥꯏꯕꯔꯗ ꯅꯣꯛꯁꯟꯗꯨꯅ ꯑꯥꯏꯕꯔ ꯅꯪꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯔꯗꯥꯔ ꯑꯣꯏꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯑꯩꯅ ꯁꯔꯗꯥꯔ ꯑꯣꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗꯦꯅ ꯑꯩꯗꯤ ꯊꯕꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯁꯔꯗꯥꯔ ꯑꯣꯏꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯖꯒꯥ ꯆꯠꯇꯨꯅ ꯂꯥꯟ ꯇꯧꯁꯟꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯂꯧꯃꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯅ ꯄꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯁꯤꯗ ꯀꯔꯦꯝꯅꯔꯛꯂꯤ ꯎꯕꯥꯁꯨ ꯑꯥꯏꯕꯔꯒꯤ ꯋꯥꯐꯝꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯕꯤꯁꯛꯅ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯧꯃꯤ ꯑꯣꯏꯅ ꯂꯩꯍꯧꯕ ꯃꯤꯁꯤꯡꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯅꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯕꯤꯁꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯁꯤꯒꯤ ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯅꯦ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯁꯛꯇꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯗꯤ ꯂꯨꯠꯄꯥꯠ ꯇꯧꯕ ꯄꯥꯝꯖꯕ ꯑꯁꯦꯡꯕ ꯅꯨꯄꯥꯅꯤ ꯁꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯐꯥꯗꯨꯅ ꯆꯥꯒꯗꯕ ꯀꯩꯗꯧꯅꯨꯡꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯇꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯃꯌꯥꯝꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯄꯥꯝꯖꯕ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯌꯥꯝꯁꯤꯁꯨ ꯑꯥꯏꯕꯔꯒꯤ ꯋꯥꯐꯝꯁꯤꯗ ꯑꯗꯨꯃꯛ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯁꯤꯒꯔꯠꯅ ꯑꯥꯏꯕꯔꯗ ꯑꯃꯨꯛ ꯑꯥꯏꯕꯔ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯔꯦꯡꯅꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅꯁꯨ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯅ ꯁꯤꯒꯔꯠꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯤꯒꯔꯠ ꯑꯩꯗꯤ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯁꯤꯒꯔꯠꯅ ꯑꯃꯨꯛ ꯑꯩꯁꯨ ꯄꯥꯝꯗꯦ ꯅꯪꯗꯤ ꯁꯣꯏꯅꯥꯏꯕ ꯃꯤꯅꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯥꯏꯕꯔꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯁꯣꯝꯅ ꯕꯤꯌꯣꯟꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯑꯩꯒ ꯂꯣꯏꯅꯅ ꯔꯣꯝꯗ ꯆꯠꯀꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯄꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯍꯟꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯦꯗꯦꯒꯠꯇ ꯑꯃꯨꯛ ꯍꯜꯂꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯍꯦꯔꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯚꯥꯞ ꯇꯥꯏ ꯃꯔꯝꯗꯤ ꯍꯦꯔꯜꯗꯤ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯀꯦꯗꯦꯒꯠꯁꯤ ꯈꯨꯗꯨꯝ ꯆꯟꯕꯅꯤ ꯃꯁꯤꯗ ꯍꯦꯔꯜꯒꯤ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯤꯌꯣꯟꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯃꯊꯃꯣꯏꯁꯤ ꯄꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯥꯕꯗꯨꯜꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯕꯥ ꯔꯦꯡꯅꯔꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯕꯤꯌꯣꯟꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯕꯤꯌꯣꯟ ꯅꯪ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯕꯒꯤꯅꯤ ꯅꯪꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯂꯩꯍꯧꯒꯅꯤ ꯑꯥꯏꯕꯔꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯒꯠꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯧꯒꯠꯂꯒ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇꯗꯤ ꯂꯩꯕꯗꯤ ꯄꯥꯝꯗꯦ ꯑꯥꯏꯕꯔ ꯅꯪꯗꯤ ꯑꯉꯥꯎꯕꯅꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯁꯨ ꯁꯥꯎꯗꯨꯅ ꯁꯤꯒꯔꯠꯇ ꯅꯪꯁꯨ ꯒꯤꯇꯔ ꯈꯤꯡꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯒꯨꯝ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ ꯁꯤꯒꯔꯠꯅ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯔꯦꯡꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯌꯥꯝ ꯁꯥꯎꯅ ꯃꯌꯥꯁꯤ ꯆꯤꯛꯁꯟꯗꯨꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯗꯨꯝꯅ ꯎꯗꯦ ꯑꯩꯒꯤ ꯕꯕꯥ ꯔꯦꯡꯅꯔꯗꯤ ꯅꯣꯡꯃꯇ ꯒꯤꯇꯔ ꯈꯣꯡꯈꯤꯗꯦ ꯑꯗꯨꯒ ꯌꯦꯛꯅꯕ ꯎꯔꯒ ꯅꯪꯒꯨꯝꯅ ꯀꯤꯔꯒ ꯆꯦꯟꯕꯗꯁꯨ ꯑꯩꯒꯤ ꯕꯕꯥꯗꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯁꯤꯒꯔꯠꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯉꯒ ꯅꯣꯛꯅꯤꯡꯉꯤꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯏꯈꯨꯗꯧꯅ ꯆꯠꯂꯒ ꯂꯩꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯎꯁꯤꯠꯀꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯁꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯥꯕꯨ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯄꯤꯔꯛꯄ ꯑꯁꯤꯗ ꯌꯥꯝ ꯁꯥꯎꯕ ꯍꯦꯟꯀꯠꯂꯛꯈꯤꯗꯨꯅ ꯁꯤꯒꯔꯠꯇ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯁꯣꯝꯗꯒꯤꯁꯨ ꯕꯤꯌꯣꯟꯅ ꯅꯈꯣꯏꯅꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯛꯂꯤ ꯑꯥꯏꯕꯔꯁꯤ ꯕꯤꯌꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯁꯤꯒꯔꯠꯅ ꯑꯃꯨꯛ ꯀꯔꯦꯝꯅꯗꯨꯅ ꯃꯁꯤꯗ ꯅꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒꯦ ꯑꯁꯦꯡꯕꯁꯤꯡꯁꯤ ꯇꯥꯅꯤꯡꯗ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯁꯥꯎꯕꯁꯤ ꯎꯕꯗ ꯃꯌꯥꯝꯕ ꯎꯕꯥꯅ ꯑꯃꯨꯛ ꯑꯥꯏꯕꯔ ꯁꯤꯒꯔꯠꯀꯤ ꯋꯥꯐꯝꯁꯤ ꯀꯥ ꯍꯦꯟꯅ ꯇꯥꯁꯜꯂꯨꯅꯨ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯁꯤꯒꯔꯠꯇꯤ ꯉꯥꯡꯕꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯦ ꯁꯤꯒꯔꯠꯅ ꯅꯪꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯅꯪ ꯈꯛꯇꯅꯤ ꯏꯃꯥꯅ ꯅꯪ ꯈꯛꯇꯕꯨ ꯅꯨꯡꯁꯤꯔꯝꯕꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯕꯨ ꯃꯐꯝꯁꯤꯗ ꯄꯨꯊꯣꯔꯛꯄ ꯑꯁꯤꯗ ꯑꯁꯥꯎꯕꯁꯤ ꯐꯥꯗꯕ ꯉꯝꯍꯧꯗꯕꯗꯒꯤ ꯁꯤꯡꯖꯪ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯪꯉꯛꯄꯗ ꯁꯤꯒꯔꯠꯀꯤ ꯃꯊꯕꯥꯛꯇ ꯄꯥꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯥꯡꯉꯝꯃꯤꯕ ꯃꯌꯥꯝꯁꯤ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯌꯥꯝꯕꯁꯤꯡꯁꯤꯁꯨ ꯑꯥꯏꯕꯔꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯤꯒꯔꯠꯁꯨ ꯁꯤꯡꯖꯪ ꯑꯁꯤ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯜꯂꯛꯂꯤ ꯑꯥꯏꯕꯔꯁꯨ ꯑꯁꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯌꯥꯝ ꯑꯁꯤꯗ ꯁꯤꯡꯖꯪꯅ ꯊꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯁꯤꯒꯔꯠꯇꯤ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯗꯕꯤꯗ ꯃꯐꯝꯁꯤꯃꯛꯇꯗ ꯍꯤꯞꯊꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ
ꯃꯥꯒꯤ ꯃꯃꯤꯠ ꯑꯃ ꯂꯤꯟꯒꯤ ꯃꯃꯤꯠ ꯄꯥꯟꯈꯤꯕ ꯑꯗꯨ ꯉꯁꯤꯒꯤ ꯁꯤꯟꯁꯤꯗ ꯑꯃꯨꯛ ꯎꯕ ꯐꯪꯂꯤ꯫ ꯎꯕꯥꯒ ꯕꯤꯁꯀꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯒꯠꯄꯨ ꯌꯦꯡꯉꯨꯕꯗ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯥꯔꯕꯣꯟꯗꯣꯔꯁꯦꯠ ꯀꯧꯕ ꯏꯪꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯏꯅꯧ ꯅꯧꯕ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯎꯕ ꯐꯪꯂꯤ꯫ ꯃꯍꯥꯛꯁꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯄꯥꯁꯇꯔ ꯑꯃꯁꯨ ꯑꯣꯏꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯈꯔꯒꯤ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯕꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨ ꯈꯨꯗꯣꯡꯊꯤꯕ ꯖꯒꯥ ꯑꯃꯗ ꯂꯩꯈ꯭ꯔꯦ, ꯑꯗꯣꯝꯅ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯁꯇꯔ ꯅꯤꯄꯥ ꯑꯁꯤꯅ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯁꯣꯏꯗꯅ ꯀꯣꯛꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯍꯣꯡꯈꯤꯗꯨꯅ ꯄꯥꯁꯇꯔ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯖꯒꯥ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯑꯦꯟꯇꯤꯃꯦꯠ ꯀꯟꯅ ꯇꯧꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫